ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀ꯭ꯂꯦ ꯐ꯭ꯔꯨꯠꯁꯀꯨꯝꯕ ꯚꯤꯖꯤꯇꯦꯕꯜꯁꯀꯨꯝꯕ ꯁꯦꯝꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏꯒꯤ ꯕꯥꯁꯀꯦꯠ ꯑꯃꯗꯤ ꯁꯦꯝꯃꯒ ꯄꯣꯔꯛꯑꯣ ꯑꯗꯨꯗ ꯍꯥꯞꯇꯣꯏꯅꯤ ꯐ꯭ꯔꯨꯠ ꯚꯤꯖꯤꯇꯦꯕꯜꯁꯇꯨꯅ ꯑꯉꯥꯡꯗꯨꯅ ꯁꯦꯝꯍꯟꯒꯗꯕ ꯑꯗꯨ ꯕꯥꯁꯀꯦꯠꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯊꯥꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯒ ꯆꯦꯁꯤꯅ ꯇꯧꯁꯤꯔꯥ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯁꯤꯅ ꯑꯃꯨꯛ ꯇꯧꯁꯤꯔꯥꯅ ꯑꯃꯨꯛ ꯈꯜꯂꯦ ꯆꯦꯒꯤꯁꯨ ꯑꯃ ꯁꯦꯝꯃꯦ ꯑꯗꯒꯤ ꯀ꯭ꯂꯦꯒꯤꯁꯨ ꯑꯃꯨꯛ ꯁꯦꯝꯃꯦ ꯑꯅꯤꯁꯤꯗꯒꯤ ꯈꯔ ꯀ꯭ꯂꯦꯒꯤꯁꯤꯅꯕꯨꯗꯤ ꯍꯣꯏ ꯃꯆꯨ ꯃꯔꯥꯡ ꯈꯔ ꯌꯥꯎꯔꯒ ꯁꯤꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯄꯨꯈꯤꯕꯗ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧ ꯇꯦꯛꯈꯤꯗ꯭ꯔꯥ ꯀꯥꯏꯈꯤꯗ꯭ꯔꯥꯅ ꯑꯃꯨꯛ ꯈꯜꯂꯤꯕ ꯌꯦꯡꯉꯒꯦ ꯁꯥꯔꯤ ꯃꯌꯥꯝꯁꯨ ꯃꯃꯥꯅ ꯇꯝꯕꯤꯔꯤꯃꯤꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯇꯥꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯅ ꯌꯥꯗꯗꯅꯅꯦ ꯁꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯄꯪꯌꯥꯗ ꯌꯥꯕ ꯇꯁꯦꯡꯅ ꯇꯧꯔꯁꯤ ꯀꯝꯄꯤꯇꯤꯁꯟꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯍꯦꯛꯇ ꯌꯥꯗꯕ ꯑꯉꯥꯡ ꯑꯅꯤꯅ ꯇꯧꯔꯤꯁꯤ ꯁꯤꯅ ꯒ꯭ꯔꯦꯞꯅꯦꯕꯀꯣ ꯋꯥꯎ ꯒ꯭ꯔꯦꯞꯁꯨꯗꯤ ꯑꯁꯦꯡꯕ ꯃꯆꯨꯗꯣ ꯂꯣꯏꯁꯤꯟꯈꯤꯅꯤꯅ ꯑꯩꯅ ꯕ꯭ꯂꯨꯁꯤꯗ ꯇꯥꯛꯄꯤꯕꯅꯦꯕ ꯁꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯦꯕ ꯃꯥꯅ ꯑꯩꯅ ꯈꯔ ꯍꯥꯞꯄꯤꯕ ꯃꯥꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯑꯗ ꯃꯆꯨꯗꯣ ꯗꯥꯏꯔꯦꯛ ꯇꯧꯕ ꯃꯆꯨꯗꯣ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯕ ꯃꯥꯅ ꯁꯨꯝ ꯁꯥꯟꯅꯕꯗ ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯄꯨꯔꯣꯏꯗꯕ ꯀꯂꯔꯁꯤꯗ ꯑꯣꯏꯅ ꯁꯦꯝꯕꯤꯕꯅꯦꯕ ꯇꯥꯛꯄꯤꯕꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯃꯥꯅ ꯑꯌꯥꯝꯕꯅꯗꯤ ꯑꯩꯅꯁꯨ ꯃꯌꯥꯝꯕ ꯇꯧꯔꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯍꯩꯇ꯭ꯔꯤꯕ ꯌꯥꯝꯅ ꯑꯉꯥꯡꯗꯣ ꯑꯣꯏꯔꯤꯕꯅꯤꯅ ꯈꯔ ꯋꯥꯏ ꯃꯥꯁꯦ ꯑꯗꯨꯕꯨꯗꯤ ꯄꯤꯛꯏꯕꯅꯤꯅ ꯌꯥꯝ ꯍꯩꯇ꯭ꯔꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯌꯥꯝꯕꯨ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯀꯌꯥꯝꯕꯨ ꯍꯩꯔꯨꯗꯣꯏꯅꯣꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯝꯕꯤꯕ ꯈꯣꯠꯄꯤꯕ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯍꯩꯇꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯌꯦꯡꯉꯨ ꯀ꯭ꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯂꯧꯔꯨꯔꯒ ꯁꯦꯝꯒꯥꯏꯕꯤꯅꯤꯗꯣ ꯃꯁꯤꯗꯩꯁꯤꯗ ꯈꯦꯠꯅꯕꯁꯦ ꯌꯦꯛꯄꯣ ꯀꯂꯔ ꯁꯪꯉꯛꯄꯣ ꯍꯥ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯀꯣꯠꯂꯨꯕꯅꯤꯗ ꯂꯩꯕꯥꯛꯁꯦ ꯑꯁꯦꯡꯕ ꯀ꯭ꯂꯦꯗꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯩꯕꯥꯛꯅ ꯁꯦꯝꯒꯥꯏꯕꯅꯤꯗꯣ ꯁꯥꯔꯒ ꯄꯨꯔꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯊꯛꯇ ꯔꯪꯂ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯊꯛꯇꯒ ꯁꯪꯅꯈꯤꯕ ꯃꯌꯥꯝꯗꯣ ꯅꯥꯎꯔꯤ ꯃꯔꯨꯒ ꯁꯥꯗꯅ ꯌꯥꯝ ꯇꯧꯔꯛꯈ꯭ꯔꯦꯗ ꯍꯥꯏ ꯃꯌꯥꯝ ꯀꯝꯗꯧꯔꯤꯒꯦ ꯃꯌꯥꯝ ꯀꯣ ꯁꯨꯝ ꯃꯌꯥꯝ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅꯅꯦ ꯁꯦꯠꯊꯔꯒ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯋꯥ ꯂꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯒ ꯇꯧꯋꯦ ꯊꯕꯛ ꯐꯔ ꯆꯥꯔꯒ ꯑꯁꯥꯏꯁꯤꯗꯩ ꯂꯣꯏꯁꯟꯗꯅ ꯈꯣꯠꯆꯟꯗꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯁꯦ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛꯃꯨꯛ ꯇꯧꯕꯩ ꯋꯥꯅꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯗꯕꯗ ꯃꯥꯁꯦ ꯂꯩꯕꯅꯦ ꯁꯥꯔꯦꯍꯦ ꯑꯁꯤꯗ ꯀꯩꯅꯣ ꯃꯁꯤꯒꯤ ꯌꯣꯡꯁꯤꯅ ꯇꯧꯔꯤꯁꯤꯅ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯅ ꯂꯐꯣꯏꯁꯦ ꯂꯪꯖꯕꯤꯔꯦ ꯑꯗꯨꯒ ꯂꯐꯣꯏ ꯆꯥꯗꯗꯅ ꯅꯥꯄꯤꯁꯦ ꯁꯥꯏ ꯂꯩꯔꯤꯅꯦ ꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯂꯪꯊꯔ ꯇꯥꯔꯒ ꯑꯁꯤꯗ ꯂꯩꯔꯁꯤꯕꯣ ꯀꯩꯗꯧꯕꯩ ꯎꯔꯣꯏꯗꯣꯏꯅꯣ ꯃꯥ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤ ꯗꯤꯁꯇꯔꯕꯁꯨ ꯇꯧꯋꯦꯅ ꯑꯩꯅ ꯂꯐꯣꯏꯁꯦ ꯂꯪꯖꯕꯤꯔꯦ ꯑꯗꯨꯒ ꯂꯐꯣꯏꯁꯦ ꯆꯥꯗꯈꯩ ꯅꯥꯄꯤ ꯁꯥꯏ ꯂꯩꯔꯤꯅꯦ ꯑꯗꯨ ꯀꯩꯅꯣꯝꯃꯁꯨ ꯂꯪꯊꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯔꯤꯅꯣꯝꯁꯨ ꯂꯪꯊꯔꯛꯄꯩ ꯁꯤꯁꯨ ꯑꯃꯨꯛ ꯈꯨꯟꯈ꯭ꯔꯦ ꯃꯥꯏꯁꯦ ꯂꯐꯣꯏꯁꯦ ꯆꯥꯅꯤꯡꯗꯕꯩ ꯋꯥꯔꯤꯔꯕ ꯁꯥꯎꯔꯤꯖꯥꯠꯂ ꯈꯪꯗꯦꯅꯦ ꯌꯣꯡ ꯍꯅꯨꯕꯁꯦ ꯌꯣꯡ ꯍꯅꯨꯕ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯝꯒꯦ ꯌꯥꯡꯒꯥꯏꯔꯝꯒꯦ ꯏꯟꯊꯨꯔꯝꯒꯗ꯭ꯔꯥꯅ ꯄꯥꯈꯠꯇꯅ ꯑꯩꯅꯗꯤ ꯂꯐꯣꯏꯗꯣ ꯄꯤꯕꯤꯔꯦ ꯅꯪ ꯂꯐꯣꯏꯁꯨ ꯆꯥꯗꯦ ꯅꯥꯄꯤ ꯁꯤꯡꯕꯤ ꯁꯥꯏꯔ ꯂꯩ ꯁꯤꯒꯤ ꯏꯁꯄꯥꯏꯗꯔ ꯄ꯭ꯂꯥꯟꯁꯤꯁꯨ ꯐꯔꯦꯍꯦ ꯌꯦꯡꯉꯨꯅꯦ ꯅꯃꯨꯆꯥ 이 스파이더 플란지주 mana anouba mayon anouba chungi tu chungi ino anouba inkhale ju dro sida mayai sida asomna su anou ngam chungi ne angge da ai chawgra balcony sida ne honari ba mayam sidi ne khaji khara kinati he ainu honari si pan ba khotpa chawba hauba ngam da bai wa khatani khaji khara ta ganate ko ai honari ba balcony sia somda no ba chuang eto chuang hi jinang goi
ꯕꯦꯜꯀꯣꯅꯤꯗ ꯊꯝꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯃꯦ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯕ ꯐꯩꯌꯦꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯃꯦ ꯑꯃꯁꯤꯅ ꯌꯦꯡꯉꯨ ꯑꯃꯁꯤꯅ ꯀꯔꯤ ꯀꯣꯏꯔꯥꯎ ꯀꯣꯏꯔꯥꯎ ꯂꯥꯎꯔ ꯀꯩ ꯄꯥꯔꯤꯕ ꯑꯦ ꯕꯤ ꯁꯤ ꯗꯤ ꯏ ꯁꯥꯟꯅꯔꯤꯔꯥ ꯑꯁ ꯑꯦ ꯕꯤ ꯁꯤ ꯗꯤꯁꯤ ꯃꯊꯟꯇ ꯍꯥꯏꯕꯤ ꯁꯛꯑꯒ ꯏꯕꯤꯒ ꯇꯧꯔꯤꯅꯤ ꯏꯆꯥꯁꯦ ꯏꯃꯥ ꯌꯥꯝ ꯍꯩꯔꯤ ꯑꯦꯜꯂ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯏꯆꯥ ꯃꯔꯝ ꯃꯣꯛꯑꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯏꯌꯦ ꯑꯩꯈꯣꯏꯁꯦꯀꯣ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯁꯦ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯇꯥꯏꯌꯦꯅ ꯑꯗꯣ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡ ꯑꯅ ꯉꯁꯤꯗꯤ ꯌꯥꯎꯒꯗꯕꯅꯦꯅ ꯂꯥꯛꯀꯗꯕꯅꯦꯅ ꯃꯃꯥꯡ ꯍꯞꯇꯥꯗꯤ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯔꯦ ꯑꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯦꯗꯣ ꯀ꯭ꯂꯦꯅ ꯁꯤ ꯀ꯭ꯂꯦꯅ ꯁꯥꯕ ꯁꯨꯝꯕꯁꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯣꯏꯅꯦꯅ ꯍꯥꯏꯕ ꯑꯗ ꯇꯝꯕꯤꯌꯦꯕꯀꯣ ꯑꯩꯅ ꯃꯥꯁꯦ ꯍꯩꯇꯦ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯁꯥꯕꯤꯕ ꯇꯝꯕꯤꯕ ꯉꯥꯛꯇꯅꯦꯕꯀோ ꯑꯗꯣ ꯁꯥꯕꯤꯔꯒ ꯁꯨꯝ ꯇꯥꯛꯄꯤꯔꯒ ꯃꯥꯒꯤ ꯁꯤ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯨꯝ ꯁꯥꯟꯅꯐꯝ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯊꯝꯖꯔꯦ ꯑꯗꯣ ꯅꯍꯥꯟ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯨꯗꯗꯤ ꯁꯥꯔꯒ ꯃꯥꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯊꯟꯇ ꯁꯥꯖꯕꯅꯤꯗꯅ ꯑꯗ ꯃꯊꯟꯇ ꯁꯥꯖꯕꯗꯣ ꯑꯗ ꯉꯁꯤꯁꯦ ꯃꯣꯏ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡꯗꯨꯗ ꯇꯨꯗꯦ ꯏꯁ ꯗꯦꯠ 2020 1919 ꯂꯣꯏꯔꯦ ꯉꯔꯥꯡ 1919 ꯉꯁꯤꯅ 2020 ꯌꯧꯔꯕꯅꯤꯀꯣ ꯅꯪꯒꯤ ꯕꯨꯛ ꯂꯩꯗꯨꯗꯤ ꯑꯗꯨ ꯕꯨꯛꯇꯨꯗ ꯑꯗꯨꯗꯤ ꯕ꯭ꯂꯦꯡ ꯕꯨꯛꯅꯦ ꯕ꯭ꯂꯦꯡ ꯕꯨꯛ ꯅꯠꯇꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯗ 이거ꯗꯕꯅꯦ ꯑꯁ ꯑꯗꯩꯗ ꯆꯠꯂꯨꯔꯦ 2020.7.24 today is Saturday parents teacher meeting ꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯉꯁꯤꯁꯦꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯀ꯭ꯂꯦꯒꯤꯗꯣ ꯃꯣꯏ ꯀ꯭ꯂꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯍꯟꯗꯣꯏꯅꯦꯅ ꯐ꯭ꯔꯨꯠꯁ ꯚꯦꯖꯤꯇꯦꯕꯜ ꯇꯧꯗꯣꯏꯅꯦꯅ ꯍꯥꯏꯕꯗꯒꯤ ꯉꯔꯥꯡꯁꯦ ꯃꯣꯏ ꯆꯠꯂꯦ ꯏꯆꯥꯁꯦ ꯑꯗꯨꯒ ꯁꯥꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯎꯗ꯭ꯔꯦꯗꯅ ꯑꯩꯅ ꯍꯪꯉꯤ ꯏꯕꯦꯝꯃ ꯅꯪ ꯀꯩꯀꯩ ꯁꯥꯔꯛꯀꯦ ꯀꯩꯀꯩ ꯁꯥꯔꯝꯃꯦ ꯍꯥꯏ ꯁꯤꯁꯦ ꯄꯨꯍꯟꯕꯅꯦꯕꯀꯣ ꯁꯤꯁꯦ ꯃꯣꯏ ꯁꯥꯟꯅꯅꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯦ ꯀ꯭ꯂꯦꯁꯦ ꯑꯗ ꯁꯥꯔꯝꯕꯗꯣ ꯑꯩꯗꯤ ꯃꯥꯅ ꯇꯝꯃꯦ ꯃꯥ ꯁꯥꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯁꯤꯅ ꯑꯔꯦꯝꯕꯅꯦꯅ ꯍꯥꯏ ꯑꯩꯅ ꯐꯔꯦ ꯀꯩꯀꯩ ꯁꯥꯔꯝꯒꯦꯅ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯈꯤꯇꯪ ꯃꯣꯏ ꯄꯨꯡ 9 ꯄꯨꯡ 10 ꯐꯥꯎ ꯃꯅꯨꯡꯗ ꯂꯥꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯒ ꯂꯩꯔꯦꯕ ꯑꯗꯩ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥꯕꯨꯗꯤ ꯂꯧꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯁꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕꯁꯤꯡꯗꯨꯗꯤꯕꯨꯗꯤ ꯃꯌꯥꯝ ꯊꯝꯕꯕꯨꯗꯤ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯝꯕꯗꯤ ꯌꯥꯗꯦꯗꯅ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯔꯤꯕ ꯀꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯗꯤ ꯂꯧꯖꯔꯛꯑꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯐꯣꯇꯣ ꯈꯔꯒ ꯂꯧꯔꯛꯑꯦ ꯑꯗꯣ ꯑꯗ ꯃꯣꯏ ꯃꯦꯗꯥꯝꯅꯌꯥꯝ ꯍꯩꯌꯦ ꯍꯥꯏꯗꯤ ꯌꯥꯝ ꯒꯨꯗ ꯑꯣꯏ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯒ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯐꯥꯁ ꯇꯥꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯂꯦꯁꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯩꯔꯒ ꯁꯥꯔꯝꯅꯤ ꯐꯖꯅ ꯁꯥꯔꯝꯒꯅꯤꯁꯦ ꯈꯪꯗꯕ ꯑꯩꯅꯁꯨ ꯌꯨꯝꯗ ꯁꯨꯝ ꯇꯥꯛꯄꯤꯕꯁꯤꯗ ꯃꯥꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔ ꯁꯨم ꯇꯧꯕ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯩꯅꯅꯕꯒꯤ ꯁꯥꯍꯟꯅꯤꯡꯕꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯩ ꯅꯝꯃꯛꯆꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯆꯕꯗꯣ ꯎꯠꯂꯛꯆꯒꯦ ꯑꯗꯨꯒ ꯐꯣꯇꯣ ꯈꯔ ꯇꯧꯕꯗꯣ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯒꯤ ꯍꯔꯥꯎꯖꯕ ꯏꯆꯥꯁꯤꯅ ꯇꯧꯖꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯜꯂꯝꯕꯒ ꯃꯥꯅ ꯇꯧꯔꯝꯕꯁꯤꯒ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯝꯕꯁꯤꯅ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯩꯔꯔꯣꯏ ꯁꯤꯅꯤ ꯑꯗꯩ ꯃꯥꯅ ꯇꯧꯔꯛꯏꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯑꯧ ꯋꯥꯎ ꯅꯥꯏꯁ ꯍꯌꯥ ꯏꯆꯥꯅꯨꯄꯤꯅ ꯁꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯔꯤꯅꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯦ ꯒ꯭ꯔꯤꯟ ꯀꯦꯔꯠꯅꯦ ꯒ꯭ꯔꯦꯞꯅꯦ ꯏꯆꯥ ꯌꯥꯝ ꯍꯩꯔꯦ ꯑꯁ ꯏꯆꯥꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯕꯁꯦ ꯍꯩꯇ꯭ꯔꯤꯕꯅꯤꯅꯅꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯇꯩꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯌꯥꯎꯔꯦ ꯌꯥꯝ ꯆꯥꯎꯅ ꯕꯥꯁꯀꯦꯠꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯨꯇꯔꯤꯒꯤ ꯇꯥꯏꯞꯇ ꯂꯩꯕꯁꯤꯅꯁꯨ ꯁꯥꯔꯛꯄ ꯄ꯭ꯂꯦꯠ ꯌꯥꯝ ꯄꯨꯔꯛꯄ ꯑꯗꯒꯤ
ꯄ꯭ꯂꯥꯁꯇꯤꯛꯅ ꯄꯣꯔꯛꯄ ꯆꯦꯅ ꯄꯣꯔꯛꯄ Only the small basket. Ito. ꯊꯝꯃꯣ ꯊꯝꯃꯣ ꯃꯤꯒꯤꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯁꯤ ꯂꯩꯔꯦ ꯂꯝꯖꯤꯡꯕꯤ ꯊꯥꯔꯦ ꯑꯗꯩ ꯁꯤ ꯑꯩꯅ Langging bi eager ni. ꯁꯤ ꯂꯩꯔꯦ ꯁꯤ ꯂꯝꯖꯤꯡꯕꯤ ꯊꯥꯔ ꯂꯩꯔꯦꯗꯣ Sida eager din na to da. ꯂꯩꯔꯦ ꯃꯥꯅ ꯁꯥꯔꯝꯃꯤꯅꯤ ꯌꯦꯡꯉꯨ ꯒ꯭ꯔꯦꯞꯅꯦ ꯆꯦꯔꯤꯅꯦ ꯀꯦꯔꯠꯅꯦ ꯃꯨꯂꯤꯅꯦ ꯚꯤꯖꯤꯇꯦꯕꯜꯒꯤ ꯃꯨꯂꯤ ꯑꯗꯨ ꯁ꯭ꯇꯛ ꯇꯧꯕ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯇꯦꯛꯀꯅꯤ ꯑꯗꯨꯝ ꯊꯝꯃꯣ ꯀꯤꯞ ꯇꯧꯔꯣ ꯌꯥꯔꯦ ꯕꯦꯝꯃ ꯌꯥꯔꯦ Simyamgi. Eh. ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯥꯏꯁꯦ ꯂꯣꯏꯅ- ꯄꯝꯀꯤꯟꯂ ꯀꯩꯅꯣ ꯄꯨꯔꯥ ꯃꯇꯨꯝ ꯑꯃ ꯑꯣꯔꯦꯟꯖ ꯑꯃꯒ ꯑꯦꯄꯜ ꯑꯃꯒ ꯁꯥꯔ ꯂꯩꯔꯝꯃꯤ White color carrot. ꯆꯦꯅ ꯁꯥꯕ ꯌꯥꯔꯦ ꯌꯥꯝ ꯆꯤꯡꯊꯣꯛꯀꯅꯨ ꯇꯠꯀꯅꯦꯕ ꯇꯠꯀꯗꯣꯏꯅꯦ ꯅꯞꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯦꯃꯣꯔꯤꯅꯦꯕ ꯁꯦ ꯁꯤꯗꯤ ꯕꯣꯛꯁ ꯈꯨꯆꯥꯎ ꯑꯃ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅꯤ She got some. ꯒ꯭ꯔꯦꯞ ꯁꯥꯔꯦ ꯌꯥꯝ ꯐꯖꯅ ꯇꯨ ꯃꯤ ꯌꯦꯡꯉꯣ ꯇꯨ ꯕꯅꯥꯅꯥ ꯁꯥꯔꯦ ꯅꯤ ꯆꯦꯔꯤꯁꯨ ꯌꯦꯡꯉꯣ ꯇꯨ ꯐ꯭ꯔꯦꯟꯅ ꯁꯥꯕ ꯆꯦꯔꯤ ꯄꯤꯛ ꯆꯥꯎꯗ꯭ꯔꯥ ꯕꯅꯥꯅꯥꯒꯁꯦ ꯇꯣ ꯕ꯭ꯔꯤꯟꯖꯥꯔꯒꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯁꯥꯕꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯌꯦꯡꯉꯣ She basket. ꯌꯦꯡꯉꯣ ꯇꯨ ꯄꯥꯏꯅꯦꯄꯜꯒ ꯁꯥꯔꯤꯁꯦ ꯌꯦꯡꯉꯣ Mama. She can Tang basket ki small oy bidingi. ꯍꯣꯏꯅꯦ ꯃꯃꯥꯅ ꯅꯪ ꯁꯥꯕ ꯍꯩꯇꯕꯤ ꯁ꯭ꯃꯣꯜ ꯁꯦꯝꯕꯤꯕꯅꯤ She big saw bigi sum simba wani. Are what the heck man? ꯂꯦꯞꯄꯣ ꯃꯃꯥꯁꯦ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯂꯦꯞꯄꯣ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯈꯨꯕꯥꯛꯇ ꯊꯝꯃꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯃꯤꯗ ꯑꯗꯨꯒꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯥꯔꯝꯅꯤꯁꯦ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯣ ꯏꯆꯥꯁꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯏꯕꯁꯤꯁꯨ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯗꯦꯕ ꯑꯩꯁꯦꯀꯣ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯤꯗꯅ ꯚꯤꯗꯤꯑꯣ ꯂꯧꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯔꯕꯅꯦꯕ ꯐꯥꯔꯁ ꯇꯥꯔꯦ ꯀꯥꯏꯅ ꯍꯔꯥꯎꯔꯒ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯁꯨꯝ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯁꯥꯔꯤꯁꯤꯡꯗꯨ ꯌꯦꯡꯉꯤꯉꯩꯗꯀꯣ ꯋꯥꯈꯟꯗꯣ ꯈꯜꯂꯨꯗꯕ ꯁꯟꯗꯦꯅꯤꯅ ꯑꯩꯈꯣꯏ ꯇꯟ ꯍꯧꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯇꯟ ꯑꯣꯏꯅ ꯍꯧꯔꯦ ꯇꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯆꯤꯜꯂꯗꯤ ꯊꯨꯅ ꯌꯥꯡꯅ ꯇꯧꯔꯛꯑꯗꯤ ꯊꯕꯛꯁꯦ ꯆꯤꯟꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯟ ꯍꯧꯕ ꯃꯇꯝ ꯂꯩꯇꯦ ꯁꯟꯗꯦꯅꯤꯅ ꯇꯟ ꯍꯧꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯑꯩꯈꯣꯏꯅ ꯁꯟꯗꯦꯒꯤ ꯑꯣꯏꯅ ꯉꯁꯤꯗꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯇꯟꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕꯁꯤꯒ ꯀꯣꯠꯂꯒ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯃꯌꯥꯝ